ngasi phongkiba tongan pausesing amadi social media da phongba paw khara update buduna laksari ahanbada maru oiba paw Indian Army na Myanmar gi Sagang region da sathaba drone attack da Alpha gi lusingba kaya yauna look mayam amagi kedar kunrom sire Israel amasung France na saba drone sing sijinaraga chatharakpa attack ni haina Alpha aina phongdokre Jaliangrong Furup Singa Kuki ga ukanaba hengalagli Naga area da German Road Tiger Road semandanaba Rongmaina IM da wakatkre Russia gi nupi ama masa ani ga loinana lisingani taratagi bisa lokibadagi surung amada lolambadagi police na rescue to wak namkre Kuki anina Scorpio da purapa brown sugar kg ani ga konana fare Bihar gi voter list da illegal immigrant kaya yaurambadagi wathok oirakadori Chief Minister oidaba yade haiba leite paikalamba thabak sing mapung phana losilambadi pami haina hanagi Chief Minister N Birena phongdokre Kuki khul tuisin phoimolga naknana leiriba lamlai kendra gi lokpari rom lo uba ngamdana leiri Popular government ama leitringai da miyamgi sentiment yengduna su makhatana sangdokpagi thabak tawroidabani haina MMTU-na phongdokre Housing Pau Sandona Pizari Ahanbada Arambai Tengolgi Lusingpore Koronga Mukuman Mahaki Facebook account da asumna post toragli Lan Manung da Karamna Kulnga ko singna kayang wana tengnaraki tengkang kayada sining chita hinglakpagi wari kasi liradi thaza do mande miyoi kharana khallisi chatlaga fadrat khara kapuraga halakpai mongni haina asumna post toragli Pausigi pausing amuk sandong pijari Indian Army na Myanmar da chathakiba drone attack da United Liberation Front of Assam Alpha Independent gi lusingba kayar marum yauna tongan ba lalolup kharagi kedar kun rom sire haina phongdoragli haukiba ahing nongyai pung ani rom tarakpadagi nongalamdai pung mari tarakpa phawba khwaidagi chauna chathakiba attack sing aduda laikhidraba sing adugi manungda Alpha gi Self Stein Lieutenant General Nayan Medi Elias Nayan Asom yauri loinana Self Stein Brigadier Ganesh Lahonsu attack atuda sokpana maram oiduna laikidre yamdrabada Alpha I khaktagi oina mioi 18 rom aruba phibamda asok apan nangki hauzik phawbagi oina Indian Army natraga Official amatagi maikei dagi thodok asigi matangda wafam amata phongdorakpa leitri Alpha Independent na attack asiga mari leinana thadokiba chirol amagi matung inna Israel amasung France na chaba drone samaga yankai hena sijinaduna asoba attack asi security force singna chatharakibani attack asi India amasung Myanmar gi ngamkhaida leiriba Nagaland gi Longwa dagi hoduna Arunachal Pradesh gi Pangchau Pass phawbagi manungda chatharakibani attack asin maram oiraga Myanmar Kei romda lairiba lona thingkraba lup kayagi kem singda sokhanki attack chatharakiba sing adugi mafam chapchana thengnagani haina su makhoi gi chirol aduna makhata na palagli Alpha gi chirol aduda hai forcing aduna fighter jet sing phawba sijina duna attack adu chatharaki pumnamak asi oiduna su attack chatharaki ba sing adugi mafamda chapchana pokhum pikhigani nakal amaromda India amasung Myanmar gi ngamkai pari ngak seliba Indian Army amasung Assam Rifles ki maikei dagi thodok asigi matangda makoi karimata khangba leite operation chathakibagi pawsu amata leite haina Guwahati da leiriba defense ki spokesperson Lieutenant Colonel Mahendra Rawat na Paugi mifamda phongdokre nakal amaromda Assam ge Chief Minister Hemanta Biswa Sharma na hai Alpha Independent singna tholakpa statement ama thengnare adubu thodok aduda Assam Police sing amata yaukhiba leite Assam ge maikei degisu asigumba thabak amata chathakhiba leite asigumba thodok sing asigi matangda defense ki mari leinaba singda official oiba statement sing pirakadabani adubu hauzik phawbagi oinadi hariba statement sing asi pirakpa leiteri haiki banba yabadi haukiba kumjal sing ani kunmari dasu security force singi maikei degi Alpha Independent ki camp singda drone attack chathaduna sauna asok apan thogan khiba laikre thodok aduda lup asigi maikei degi makhoigi leader sing sokhan ki haina phongdokiba laikhibani nakal amaromdana Alpha Independent asi Assamda yumpham oiba lalolup amani hauzik phawbagi oina lengaka karigumba hiram amatada wari sanaba natraga peace accord na singba khuyek pinadana lairiba lup ama oiribani Naga sing na namna taba area da Kuki sing na same gani haina tawriba German Road amadi Tiger Road asi semandana ba Rongmai Naga Council Manipur na NNCN IM da wakat kre Rongmai Naga Council gi President KC Sebio na khuyek pi duna NNCN GPRN gi Ministry of Kilo AFS ki Kilo Kilonser da thaba memorandum amada hai Kuki Job Militant Group sing na same gani haina tawriba German Road amadi Tiger Road asi Naga sing na khundabo mafam haibadi Jawjangtek Natek Kabui Ichum Kabui
Puri Kotlen Wakot Amadi Ireng Fauduna Semgani Hari Mapamasigi Akoibada Sugi Kem Hangjinduna Kulai Paiba Kedar Lising Ama Hena Laisilakliba Asi Rongmai Liangmai Amadi Inpi Naga Singi Lamdani Lonana Myanmargi Macha Singi Yumkok Samromsu Nongna Sajinduna Laire Tamenglong Amadi None District Lonaba Mapam Asida Mahurol Mathong Huktraba Kulai Paiba Thamjin basi maram chade makhoi sing asibu Union Home Ministry gi agency singna mateng pangsin bagi mamisu uba phangi asigumba thong sing asina naga gi lam amadi hingbagi hakta asoba singnaba ama oirakli maram asina naga singnasu isanga thoksanaba angamba pambai sizinabagi tangai fadaba lakle hiramasi gi matangda Kuki Job Militant Group singi handak rongmai liangmai amadi inpi naga tribe singi lamda chatharakli ba thong asi apunba naga gi national territorial issue ni haina lobby duna akanba Mijeng Changhaningi Loinana Purup Maselgi Marakta Pamdaba Togdok Toktanaba Akanaba Thorang Paket Piu Haina Makha Tarakli Yamna Nungaitaba Pau Amada Russia-gi nupi ama mahakna hek poksaba macha ani ga loinana lising ani tara tareta bisa matam loikibana maram oiraga Karnataka gi Rama Tirtha Singhi Surung amadagi magi piklibi macha ani ga loinana pulisna rescue tokre haina report kayana phongdoknarakli sanglaba matamsi surung aduda karamna punsi hinglamgani kayang wana lelamgani haiduna praja section kayadagi nungaitaba phongdoknarakli Kuki Anina Churachandpur dagi Kangpopi tamna Scorpio garida purakiba brown sugar kg ani gram chama maripu tra humdoiga konana fagatkhre None police amasung Assam police ki kangbu amana tupul thong manakta thiba humbagi thabak chatharingaida registration number yaudaba gari adu khamduna check tawrubada sapon cap chamaga maripu tra tarukta haptuna purakiba brown sugar adu phakibani gari adubu thorakpa amasung lakminaba miyoi ani adudi Palel dagi Honminlen Khongsai Modbungdagi Giminlen Haukif Kawi Phagalaba Polam Sing Aduga Konana Makoi Anigi Mathakta NDNPSA ki makhada case lokatkre makoi ani Kangpopigi JMFC Courta Puthoktuna Makhataba Logi Thabak Sing Paikhatpa Haukre Bihar ki voter list revision da Nepal Bangladesh amadi Myanmar ki national kaya yaurambadagi achoba wathok oire political party kaya na voter list ta yauriba illegal immigrant sing asi loktoktuna asumba voter phonggadabani haina ECI da wakatkre marak aside ECI gi maikaidagi voter list ta yauriba illegal immigrant sing ni hariba sing asi verification chatharaba matung makhoigi maming sing adu voter list tagi lokthokani illegal immigrant sing voter list tagi lokthokpagi thabak asi chahi asigi September 13 phawbagi manungda loisingani hairagli Pawasina Makatana Hai Voter Karor 8.9 Rom Asi Poll Body Official Lising Humbudra Taret Henbana Verified Tawbagi Thabak Chathari Haujik Chathariba Electoral Roll Special Incentive Revision da Myanmar Bangladesh Amadi Nepal dagi illegal immigrant kaya yaure haibasi khangba ngamkhibani Election Commission of India gi maikaidagi su haukiba June 12 da voter list asida Indian citizen sing kaktamak eligible oigani voter list ta yauriba illegal immigrant sing asi loina lokthokadabani revision gi drive asi July 13 phawba pangthokani haina mamangda phongdokhiba laikhre hariba process asi gi saruk ama oina Election Commission of India gi maikaidagi voter sing maikhoi gi lebak ki citizen amani haibagi proof yauna identify document sing submit tognaba khanganba laikhre asigumba chayetnaba kaya asi leibana Bihar ge election da Aadhaar card amasung election ID na identity proof ama oina sizinaba yaroi haibagi haujik lakpa hore Bihar ge electoral roll da chayetnaba kaya yaurukleba asigi matangda BJP IT cell gi head Amit Bal Bebina haikibada Bihar gi opposition gi maikaidagi makhoi gi vote bank sagatnaba foreigner sing asi electoral roll da hapchinbani hariba sing asi haujik chathariba election Intensive revision da changlakibani Election Commission of India gi maikaidagi illegal immigrant sing asi voter list tagi citizen amani haiba yanaba kanana sakti piribano haina hanglakli Chief Minister oidaba yade haibadi leite fam asigi damak tanaraga leigadaba sunnate adubu mahak haukiba chahi 8 rom asida Manipur kannaba paikhalam leba thabak sing asi mapung phana losilambadai pami haina Manipur ge hanagi Chief Minister N Biren na phongdokre wafam asi BJP haingang mandal na sinduna luwang sangbam pukri achoba mapal community hall da pangthokiba thorom amada phongdokibani Biren makha tana haikibada Manipur kaiba yaroi haiba wakhalonda mahak mikhal thengnarakibani mahakna mikhal
wakhal thengnabada miyamna thamkiba thajabasing tapna tamna thabakta onthoknaba yamna kanna honaduna ngasi phawba lakli masigi manung channa paikalakpa thabaksingda mahakpu tathina ngangba kaya amasu yaudabadi nate adubu mahak kanaguma lanai oiba mawongda natraga phurup amatada onsinduna thabak tawba leite state asigi oiba thabak ama paikhatnaba honarakpada cabinet mifam phamduna warep longminaraga chathakiba ngaktani mahak chief minister oirakiba adu manipur gi miyam asi thau petrol liter amada lupa chahum rom pinaringai matam adudani matamdugi leiramba yanadaba amasung thokliba irangsing adu wari chanaduna yasinnaba puraknaba honaraga ingchikpa phibam amada purakibani manipur kannabagi damak miyeng chana yengba ngamba politician sing sangi mahakna hengang esigi miyamgi ijat mangnaba thabak ama phawba tawba laikide wakal tanadabadagi mahaki maramda lana ngangnaba kayadi yauki makhuisu wakal taraklaba matung mathanda ikaijarakani haina asumna phongdorakli Manipur da lising ani kulumdoi me ahumdagi hauna thokliba kanglop ani gi lal asina maram oiduna lamlai esigi red zone oina leiriba sabungkho khuno amadi sabungkho khunjauga irap lapnadana leiriba tuichin phaimon hariba kuki khul asiga hek naknana leiriba maitei gi lopari yankai romdi hariba lokpam aduda lo uba changba ngamdaduna haujik phawba leiri hiramasigi matangda sabungkho khuno village volunteer committee gi secretary gi thopuriba ningombam thoibaga pause asiga wari chanaba matamda kibadi tuichin phaimon hariba kuki khul asiga thangnana leiriba maitei gi lopari yankai rom asi kanglukki lal asi hek hokibadagi mafam aduda changba ngamdaduna lo ubagi thabak paikhatpa ngamdana ngasi phawba leiri adubu hariba local asi nataba atei local singdi security sing kangbuna matik chana ngak senduna lomi singna lo ningthina panba ngamle hauji phawbada chada humbudra hena lo panbagi thabak mai pakna chathare haina phongdoki mahana makhata na phongdoki bada hauji changba ngamdana leiriba tuichon phaimon hariba kuki khul asiga thangnana leriba lopari yankai rom asi lo uba changi haiba matamda ngak senbagi thabak tawriba BSF ki kangbuna phongdokibada nakhoina lo uba changi haribadi changu aikhoina karisu athingba leite adubu kuki khul singa naknana leibanina makhoina kari tawrakadage haibadudi tamba ngamde madugi damak changdabana phagadra haibani hainasu phongdorakhi hairi Kuki lalolup ke NOUPF loinana central amasung state government ka nakal ahumgi oiba santi wari chanariba asigi ground rule amata ngakna chatrabanina matam loikraba su asi makhata na sangtokpam thokdre popular government ama leitringai da miyamgi sentiment yengduna su makhata na sangtokpagi thabak tawbiroidabani haina mitei meitei tribe union MMTU gi organization secretary takelambam parijat singna khuyek piduna press ta thadokpa chirol na khangalagli chirolasin makhata na hai nakal ahumgi oiba wari chanaba asida state government ki hauzik animated suspended thamduna president rule leiba maramna state government yaudana wari sanafam thokte state government nasu manipur legislative assembly na lisingani kunmari gi february kunmapal da su sangdoktana balokiba warep adusu ikai khumnagadabani loinana central amadi state ka leinariba federalism gi structure adu ngakna satpi gadabani central government ta kuki lalolup singi chanariba sugi ground rule pumnamak thugairi haibasi mayek sengna khangpham thui asigumba ground rule amata ngaktraba yamna sathiba terrorism ge thawong chathaduna leiriba asida central government asu phongna yauksulloidabani hairi Cherol asina makhata na hai lisingani mangada Assam Rifles ka tawnaramba su adu lisingani Nepal dagi di central amadi state government yausinduna tripartite toki ground rule semduna su chanaki ground rule asida khwaidagi maru oina yauriba India gi constitution bu ngakna chatpa land of laws asi Manipur gi apunbagi saktambu karigumba hiram amatada akaiba pidaba haina yanakibani yamna ngaklibadi matam adugi su tawnariba da yauba Myanmar masaki NO gi mihut silent haukip ka matau karamna sugi agreement asi sign tawnakibano haiba asini masigi mathakta kuki lalolup sing asigi kem sing asi maiteina kundariba khul singi akoibada kem sing thamba yahalamlibano haiba sisu amani cherol asina amuka hai nakal ahumgi chathakiba su asi lisingani kulumdoigi me ahumgi matungdagi di yamna sathiba saglol ama laurakhi Sugi ground rule pumnamak thugaiduna khuchukhulai amadi kedar sing masing hena recute tawduna maitei singi mathakta landabagi thabak chatharaki Manipur ge apunbagi saktam ngakna chatkani haiba kuki lalolup sing asi tokhaina lengak ama semlaknabagi khongthang thangjilakpa horaki India ge union territory oriba Pondicherry da chanariba article 339
239A तोंगानबा लेजिस्लेचर लैबा लेंगक अमा डिमांड तौबा हौरकी मसिना सुगी ग्राउंड रूल थुगाइबदा नतना मणिपुर मनुंगदा अचौबा इरांग थोकनबा कांखोंग चाइनबा सक्तम अमा ओहेलकी 2015 की मतुंगदा सिंगी लमदम सिंगदा पाकसना पोपी थाबा उमंग कोकथोपगी थबक चथबा हौरकी आईबी न सिंगबा तोंगान इंटेलिजेंस की रिपोर्ट की मतुंग इन्ना सिंगदा पोपी थाबगी कोकथोकलेबा उमंग असी हेक्टर 50 की मथक्तनी हाइरी मसीदगी लाकपा इनकमना चाहिदा लुपा करोड़ 90 की मथक्तनी सु हाइरी मसीना नार्को टेरोरिज्म की थबक चाउना चथरकपा हौरकी गमदम असीसु मेक्सिको कोलंबिया गोल्डन ट्रायंगल दगी हेना साथीबा मफम अमा ओइरई मसीगी मथक्ता म्यांमार दगी मिटोप कया लेप्तना पुसिलई असिगुंबा येलोमी सिंगी डेमोग्राफी थुगाइदुना पॉपुलेशन वार अमा चथरकली हौजिक चनरिबा सु असी आर्टिकल 510 असी मपुंग फाना थुगाइरे हाइना चिरोल असिना फोंदोकली मिलाल असम गुवाहाटी पनाना सिंधुना श्री श्री राधा गोविंद मंदिर केकुरा नगर दिमापुर मैतै मयेक तमखिबगी हानबा तांककी सर्टिफिकेट यंथोपगी थौरम पांथोकरे थौरम अदुगी वहौदो पिरदुना मिलाल गुवाहाटी पनागी सेक्रेटरी कराम पुंसीबना हाइकिबदा अखोइगी लोल अमसुंग मयेक असी असम लेंगाकना खंगबिरकपा असी अखोइगी ख्वाइदगी हेना लाइबक फबा अमनी मरम अदुना गुवाहाटीगी मनुंग चन्ना लेरिबा मैतै इसिल इनाउसिंगना मैतै मयेक हाइनबा तंबियु की मिलाल गुवाहाटी पनागी प्रेसिडेंट डॉक्टर एम गोपालना हाइकिबदा गुवाहाटी मनुंगदा लैरिबा मैतै लेकाइगी मैतै सिंगना मैतै मयेक असी तमनबा होनरगनी मसीदा मियामनसु मतेंग पांगबियु हाइकी थौरम अदुगा मरी लैनना हानबा फेस की मैतै मयेक तमखिबा महिरोई कुंदा सर्टिफिकेट यंथोकिबगा लोइनना अनिसुबा फेस की ओइना महिरोई 15 दा मैतै मयेक ताकपी तंबिबगी थौरम अमसु हौदोकी ngasi थौरम अदुदा मिलाल असम के प्रेसिडेंट सेरम रोजित मांडप कमिटी की प्रेसिडेंट युमनाम थंबाल मिलाल गुवाहाटी पनागी एडवाइजर हुइद्रोम प्रेम कुमार अमसुंग वाइस प्रेसिडेंट nganगोम प्रोबालसु सरुक याखी चाही असिगी अरोइबा सरुकता बिहार स्टेट की ओइना इलेक्शन पांथोकनबगी दमक हौजिक चथरिबा इलेक्टोरल रोल रिविजन की थबक थौरम सिंगदा रूलिंग बीजेपी ना मखोइगी वोट कानबा खक्तम खंदुना थबक पाइखतुना लैरे हाइना तोंगान तोंगानबा पॉलिटिकल पार्टी सिंगना मराल सिनरगली हिरमसिगा मरी लैनना राज्य सभा की एमपी काबल सिबलना एजेंसी दा फोंदोकिबगी मतुंग इना इलेक्शन कमीशन ऑफ इंडिया ECI असि प्राइम मिनिस्टर नरेंद्र मोदी गवर्नमेंट की मखुत्ता हंगलाइगुमना थमली हाइना मराल सिरी हौजिक ECI दा लैरिबा कमिश्नर सिंह असी मोदी गवर्नमेंट मखोइगी खुचाबी सिंह खंदुना हापकिबा ngakdani maram asina hana tawdaba mawngda कमिश्नर सिंह असिना बीजेपी गवर्नमेंट की खक्तमक खल्लगा थबक थौरम सिंह फोंगना पाइखतपा मियामना उरी स्पेशल इंटेंसिव रिविजन ECIR प्रोसेस असिगी दमक अनकॉन्स्टिट्यूशनल ओइबा थबक सिंह चथरी इलेक्शन कमीशन सिटीजनशिप ओइबगी इशू असी मखोइदा जुरिसडिक्शन लैते अमदी ब्लॉक लेवल ऑफिसर सिंहदसु मखोइगी राइट्स लैते हाइना महागना फोंदोकली महागना मखाताना हाइकिबदा बीजेपी ना मखोइना हेक ngамजबा थाकता वोट कानबो होनदुना लैरी अदुगा SIR की प्रोसेसिंग असी सरकार पारिबा पार्टी खक्तमक खल्लगा तौबना चुमना सिटीजन ओइगदबा मी सिंगबुना वोटर दा यावबा याय नत्रगा यादे हाइबसी कमीशन न तौरोइदबा थबकनी असिगुम्बा थोंग असी सिटीजन सिंगी राइट सिंग खोंगाउनबनी अमदी कॉन्स्टिट्यूशन पीरिबा राइट सिंगबु पालिबा सरकार असिना मतपनी हाइबदा अरानबा ओइरोय हाइना फोंदोकली थौबाल डिस्ट्रिक्ट की मनुंग चनबा खरुंगपाट अमसुंग इकोप पार्टगी पाथोकपा इसिंग सिंगना मनाक नकपदा लेबा लोकल सिंग इसिंग थुमजिनदुना खुसेमगी इसिंग इचाउ थोकले लौफम कया मांग ताकपगी फिबमदा लेरे सही खुदिंगी खरुंगपाट अमसुंग इकोप पार्ट की मीटर चामरी चमंगा रोमगी सांगबा रिंगबन सरुक असी इसिंग पाथोकतुना लोफम कया इसिंग थुमजिनबगी थवोंग असी लेप्तना थोकले हजिक थोकलेबा खरुंगपाट अमसुंग इकोप पार्टगी पाथोकपा इसिंगना खांगबोक पार्ट 3 कियाम लोकल कैफा लोकल छलाई लोकल लालीखोंग लोकल न चिंबा यावना मनाक नकपा लोकल कया इसिंगना थुमजिनदुना खुसेमगी इसिंग इचाउ मायोकनरे मरम अदुना हिरम असिगी मतंगदा वांगजिंग तेंथा केंद्रगी MLA अमसुंग खांगबो केंद्रगी MLA अनिना लौमी सिंगी अवाबा असी कोकनबा होनबियु हाइना खुंजा सिंगी माइकैदगी अपील तौरगली यूनिवर्सल फार्मर ऑर्गेनाइजेशन खांगबो की माइकैदगी लौमी सिंगा लोइनाना इचाउगी चैथेंग नंगलबा कियाम लोकलदा येंगसिनबा चटकिबा खोंगचत अमगा मरी लेनना खांगबो पार्ट 3 की चेयरपर्सन बोरांगथेम मोहेना फोंदोखिबदा अरोंग तुरेलदगी पाथोरकपा इसिंग तेंथा अमसुंग खांगबो की रिंगबनगी मीटर चामबरी चमंगा रोम सांगबा सरुक असी
पाथोकलगा लोफम कया इचाउ मायोकनरे चाही खुदिंगी लौमीसिंगना सेल खाइनरगा रिंगबन असि वांखतनबा होनारबसु मसिगी कानबा इफंग फंगद्रे मरम अदुना सरकारगी माइकैदगी रिंगबन असि फिट अहुमदगी मरी वांखतनबा थोलबदी चाही खुदिंगी खुसेमगी इसिंग इचाउ मायोकनरिबा असि कोहनबा ngamgani हौजिक थोकलिबा इसिंग इचाउ असिना मरम ओइरगा खांगाबोकी ओइना लौपरी लिसिंग अमगी मथक्ता मांग ताकले मसिना वाना थाजरिबो लोफम कया मही चाबा फंगलरोइदरा हाइबगी लौमीसिंगदा अवाबा मायोकनरे मरम असिना हिरम असिदा सरकारगी अखनबा मियेंग चंगबियु हाइना अपील तौरकली।